Kando Savala Kuki Mayam Thomjillakhre Central Forcing Mamang Maktada Meitei Yum Taruk Meithakre Central Forcing na Meitei Singna Onsilaga Tear gas kapkre Lati charge tawkre Loikham Naidaba Mihat Wathok Sing Kaurang Laga Leriba Kuki Kangbu Amana Lanjena Kibadagi Mi Amma Fawa Lainadraba Imphal West District Kanto Savala Leiba Meitei Singi Yum Taruk Central Force Mayam Amagi Mamangda Nungthil Pobopta Meithakre Thawdo Sing asi Nungthil Pung ani Rom Tarakpada Thokibani Leimakongda Leiba 57 Mountain Division gi Yenakhada Thawdo Adu Thokibani Mafam Aduda Hanadagi Hauna Central Paramilitary Force Singsu Mathau Tawhanduna Thamlibani Aduga Lanmigi Personal Mayam Amasu Pairaga Leribani Makogi Mamangda Yum Mai Tharakpada Makoina Karisu Tawkhide Yum Mai Thaba Loiraba Matungda Masing Yamlaba Kukising Adu Mafam Adudagi Loina Maktabna Tamna Hanaki Kanto Savalda Leiramba Meitei Sing Hanadagi Hauna Lanjena Duna Relief Camp Sing da Chungjafam Lauduna Leribani Makoisu Maigai Adomda Mairi Wangna Karaga Mai Chakpagi Mawong Ama Urakpada Manang Nakpada Leiba Forcing da Kari Tawba Yawbagi Haina Hangbada Kukising na protest tawbagi tiar mai thabani haina paukhum piraki hairi maikhu adu muna karakpana tabanina Meitei singna chingna duna leiringai da manak nakpa adu aida leiramba Naga singna social media da Kukising na Meitei singi yu mai thari haina launaraki paw adu tanabadagi mai kananabagi damak Meitei sing adu makoigi maikaida chensinaraki Adubu masing yamlaba lanmigi personal singna thinglaga thamki lambi aduda Casper fawa thachinuna Meitei singbo amata changhankide tungda Central Forcing aduna tear gas cell sing kapki madu fawbada khoirang khoisang naraba Meitei sing adu mafam adudagi hallo habi yakide forcing na life round kayamarum kapagi makolta ki amasung lati charge tawduna miyam adubu tankai ki Kukising na mi leinadraba Meitei gi yum mathang mai tharakpagi paw tarakpadagi Manipur Police ki commando ki kangbu sing laingak na thajilaki fire service ki team kaya marum so mafam aduda jangsilaki police personnel mayam ama changlakpa ubadagi Kuki pumnamok maikai adu thadok na duna chena ki amasung manak adwaida Kuki thiba fangkide Kuki kangbu adu blockade ki mayokta protest tawlaki bani makhoi bungang na nabasu Central Force mayam ama pairaga leiribani protest tawbagi mahuta lanthong silaga yum mai thaba lakpani haina maral sinaragli Yum mai thabaga mari lainana Kuki luchingba ama fare IDP singe yum mari mai thakibagi thawdo adu Manipur lengan miyeng changduna police commando thajilakpaga loinana manak nakpa singna thihumbagi thabak chathabada yum mai thabagi wathok aduga mari lainana laimakong area protection committee ge chairman ke Lobum Imphal West District Police na fare Army na thausa dabana Kanto Savalda Meitei yum taruk mai tharam khibani dingo Indian Army na mathau ningthina pangthok khidabana maram oiraga laimakong Army garrison Manakna na lairiba Kanto Savalda yum mai thabagi thawdok thokhibani haina Segmai SG MLA Haikam Dingo na phongdokre Meitei gi mi leinadraba yum mai tharamagi thawdoka mari leinana chenaba Meeoi ahum fare haina su mang na phongdokhi Paumi sing da wangang bada mang na haiki Kanto Saval hariba mafam asi laimakong Army garrison ga yamna naknaba mafam ni Indian Army na mathau ningthina pangthokkhidabadagi ngasigi thawdo adu thokhibani hiram asigi matangda Chief Minister Wai Khem Chan ga wari sanaduna oiragliba fibam asigi matangda marik chuma pawdam pikre thawdok tholiba mafam aduda hakthengna chatuna yengsinbaga loinana matungda sigumba security ga soiba lehendana ba honna bina ba mari leinaba singda khangalagani haina phongdokhi na kapsinaba misal lising ama thorang tawduna thamle Donald Trump United States na Iran tamna kapsinaba misal lising ama thorang tawduna thamle haina US President Donald Trump na phongdokre Social media platform Truth Social da thagalakpa warol amada Trump na haiki Iran na karigumba mahakpu hanaba tharang laukolaklabadi kudakta misal lising ama hena kapsingani maduda sunatana atay atopa misal kaya su mathang kapsinaba tharang tawri hiramasige matang da mari leinaba singda mangjongna na order pikre haina palladuna mang na haiki US military na matam pumnamakta Iran bu mapung fana amanga tathokanaba tharang tawduna leiri Iran numita Iran gi prayer policy council na laiba adugi supreme leader Ali Khamenei hatkibagi matik chabalaman khumgani haina lauthokraba matungda Trump na misal lising ama kapsinbagi wafam asi phongdorakpani US ki mayokta singnarakhiba na maram oiraga Iran gi semilon angakpa fangna sokjilakle Bahamas ta plane kaibada tara sire Bahamas ta plane kaibagi thawdokta Meeoi tara sikre thawdo adugi matung tarakpada lengang na cheksin tharang lokhutpa oina Flamingo air gi flight sing matam khara paiba thingjinkhre capital city Nassau gi nongchupta laiba North and Roster plane kaibagi thawdo adu thokhibani thawdo adugi matangda Prime Minister Philip Brevis na awaba phongdokhibaga loinana haiki miyamna Bahamas ningtamlakpagi 62 subom kumon thorom pangthoklingai gi cherakta awabagi masak oiraba thawdo ama thokhibasi laibak thibani hiram asigi matangda thijiliba Bahamian Aircraft Accident Investigation Authority na haina Sauda laiba Minden Pinling International Airport agi San Andreas tamna paikiba Cessna 402 aircraft adu Bahamas ta register tawbani thawdo adu thokhibagi chop chaba maram khangdoknaba thijilingai gi cherakta matam kharagi oina Flamingo air gi plane paiba thingle haina Ministry of Energy
यूटिलिटीज अमदी एविएशन की स्टेटमेंट अमना फोंदोखी CM की कांगपोकपी सेनापति खोंगचत अमुक्ता ताद्रिबा चुंबा वाफम अमदी CM दगी तारे Manipur da kangluf ki rang thokraba matung chahi ahumga tha ahum rom asida Chief Minister Yumnam Khemchana ahanba oina Kangpokpi district lalaga National Highway da Senapati district ki mau fawba chaluba laikre Chief Minister gi khongchat asi naga singi asupa body oiriba United Naga Council amasun Kuki gi luchingba kharaga tokai na unakhiba gi ipau kaya marum social media da thadorakpa ukhi United Naga Council gi president luchingba Meeoi mari na sabati mamaga Chief Minister ga Senapati gi Deputy Commissioner ke office ta unakhi unabaduda UNC na district lana Pot pubagi thing mathamlibasi handokpinaba appeal tawki UNC gi maikaidagi Chief Minister da phongdorakhibada wakat haiba bunaga taru hatkibada chenaba Kuki terrorist adu hana phakho makhoibu faragadi economic blockade asi Chief Minister na hairaktragasu adum lauthokani haina phongdorakhi Chief Minister ga ngangnaba wafam adu social media da thadorakpada Chief Minister na haiki nakhoina hairakpa mioi manga adugi manungda ani di fare atai di lot creching gi lamda lot panina hawjiki oina phaba ngamdri Soidana phaba ngamgani Chief Minister gi Senapati khongchit aduda nupi amasung nupa kayana lambida thoktuna amuba firal pairaga naga taruk hatkibagi justice phangalu haina protest tawba ukhi adubu Chief Minister gi khongchit adudadi miyamna yekhai thingaiba amata pikide UNC gi wari sanaba mai paktraga supunna unaduna lenga ki firef khanganba amasung Chief Minister gi thamoida lairiba mayamdu ningthina phongdokpa ngamkhide haina lawbusu yai Chief Minister gi development maikai da miyeng thamba oina mauda leiba Potato farm da chatuna phibam soklaba farm adu yengki tasengbagi di farm adu haukiba chahi kharagi mamangdagi hauna Manipur lengakna miyeng amata changdaba sel ama fawba thadabida bana maram oiraga lamlen gumna leiraklabani adubu handakti Chief Minister gi khongchat asena farm ase amu hana hingal halagani haibigi thajaba amadi lei Chief Minister na Kukising namna taba mafam singdu su changsenduna wari watai sanakibagi video footage singsu social media da viral oiraki nan makai Meitei uba yaramdaba Kukising na Chief Minister bu taram na tawrakpa amasung punna unaduna thamoi gi oiba wafam khara phongdoknakhibadu afaba khongthangni haibiyai khongchara semak state asida ingtapagi fibam hanjil hannabagi khongthang amani haina lawbasu yai Chief Minister gi khongchara aduda mamang thakta amuk fawba takhidraba Mahaki thamoi gi oiba wafam amakak taba phangki Meitei su Naga su Kuki su nongmai loina pai kanana hena paibagi haibadu ai hainingde painariba nongmai sing adum lokhatri makhaidi Manipura irang adum thokani ai Meitei ni maduna maram oiraga ahanba nongmai lokhatpagi thabak sing ase tampaklamda pangthokpani Kuki dagisu Naga dagisu Meitei dagisu nongmai lokhatkani ai kayam kuina Chief Minister oiba oidaba haibadudi isorgi nongdamni Chief Minister na phongdok rakhiba wafam ase handakta inau nono tabanina miyam na Chingdadi operation tawde Kuki dadi karishu tawba ngamde aduga tampaklamdadi action yamna kalli haibadu manungda wa leiramle Manipur government na atamnana tampakta leiriba nongmai sing asi hana lokhatpani aduga chingina kona lokhatke haibagi wakhalonda thabak tawba oiramle adubu Naga gi micham miyamna taliba demand adudi lengak naga khanglaga su khudaki oina justice piba haibadudi ngamdri madugi damakta Naga sing muthaja hanba haibadu su ngamdri Naga sing da haribra natraga Kuki sing da haibra haibadudi mayek sengdraga su Chief Minister na suspension of operation su asi state ki subject natte haikibadu tabada yamna nungaite maramdi su agreement aduda Manipur gi mihut su yauri haibadi tripartite talk tawnabani aduga lamgi mapu su Manipur lengak ni lenga amakal Kalaga chatpa yadabasida Chief Minister na amuk center ga tawnabani Manipur government di karimata ngamde hairagadi Manipur gi lengak si center na chalai haina miyamna phongdoknarakliba wafam asi chumde haiba yagadra law and order ga mari lenaba thabak khudingma state government yaudaba yade masi constitution da iraga lairibani Mallaba theory ama haibadi center da su BJP state da su BJP lengak pairagadi double engine ni khongjel yangna chawkhatle haibadu election gi propaganda oibadi yai adubu sugi matangda Chief Minister na phongdokhiba wafam adudi khajiktang tayonnabra haina khali khwaidagi nungaitaba ama haiba taragadi Chief Minister Name support Lanpot ka loina Kangpokpi district fawraga anirak Senapati district ta chatkiba laikre handaki khongchat asidana Kuki gi mai kharaga su khut soknaba ure Laitana warishu sanare khongchat asina Chief Minister gi ikai khumnabasu hengat halle adubu Meitei na Kangpokpi lalaga chatpada aikhoi karimata tawraroi haina Kuki inpi dagi kotu dagi amadi su group sing dagi thajaba pirakpadi lairabra matang asida panjaningwa wafam di Chief Minister na Kangpokpi da Kuki furuf ki luchingba kharaga unakhiba wari sanakhiba amasung Naga gi luchingba singa unaduna state asigi law and order gi matangda wafam khara phongdoknakhiba du punna yengbada afaba khongthang amani mahai yanba khongchani haiba yai haijaningi